खुरुमजरी ISTV Manipuri pau mining tabe punamapu taram naksari ngasi marui bapauda Manipur da bird flu muthatna ba honabada miyamna angang batengang PBU haiduna Veterinary and Animal Husbandry Director Dr. N. Rajendran Fongdokre Thabak subagi hainabi thamduna chilau thidana thabak surabadi mapandagi lagliba miyoi sing supham nongpham leitaduna adum chachakhragabani haina Deputy Chief Minister Gakhangam Fongdokre Amadi District Amamamda Khwaidagi Yamna Kokun Puthokpa ngamba farmer da lupa listing manga mana piragani haina Sericulture Minister Govindas Konthaujamna lauthokre Pau sandokna pizari Manipur da bird flu muthanna bohanabada miyamna angam batengbang PBU haiduna Veterinary and Animal Husbandry Director Dr. N. Rajendran Fongdokre Sanjan Thongda Laiba Department Nasi Office da Paumi Kharaga Unabada Director na Makhatana Lamfel da Laiba ICR gi Poultry Unit da Thamba Yensing bird flu leiramba confirm hek tawbadagi Chief Secretary na chair lauduna ngarang kupna khanaraba matungda Rapid Action Team semduna leire ICR dagi kilometer amagi akoibada infected zone kilometer taragi akoibadana surveillance zone lauthokuna akan bathabak lokhatle infected zone gi manung da leiba yumda yokpa uche oya nganu yensing hatuna phumjinba haure surveillance zone gi manung da leiba nganu yensing ataida puthoktana ba athingba thamle hiramasiga mari leinana DC singnasu order sing thokre Miyamna yen nganu losen biganu miyoibagi punsi mangba yabana department tamating pangbiu yen nganu singi arumba olaga sanpham hanjinana ba honari hairi kanagumba singna bird flu gi matang da chingnaba leirabadi akupa marol khangnabagi damang veterinary department ta hotline number ani hangdokre number sing adudi 0385245024 amasung 9436890396 ta pau fauruk namba department asina khangalagli mayanggi fuli yen weriba chinyawi adi yenju mayanggi si matang dadi mayanggi daka kogi cooperation daka waiba mayanggi machine thokadaba kudung thibase sisu prajam mayamna yen webiri be chinyawisina farmation khangbi dagadi masi akone koju कंफ्यूजन लाकनेबा मसी इसा इसा की दायित्वनी मसी की कानना बंग थाई ngakhtang की yen ta khaki kanna bodo adu khadu ubigano haiba adu ubiraga he puthopasi tobigano haiba adu aina mai hajine mudi NGO farmer adigi leiba yen jelo kangboda masi tobigano isa isa na khangna sai isa ji yen ji puthopio masina hadu kosina kalin tobina tungi makogi konoda matang occurrence of disease je thingdang ngone ba na dagadi hen exaggerate tobina matang matang sendogina whole Manipur je koi kanu ko ba yaeba Ngasi ICAR gi akoibada leiba quarter singda yokpa nganu yensing veterinary department na halaga leinum da phunjinke Thabak subagi hainabi thamduna chilau thidana thabak surabadi mapandagi lagliba miyoi sing sufam nompham leitaduna adum chachakhragabani thabak subada ikainingai leite haina Deputy Chief Minister Gakhangam Fongdokli Imoinu ima kaithel da pangthokiba Kanglei Economic Development Organization Kedogi Nipan Suba Foundation degi thoramda wafam asi Minister na Fongdokhibani thoram asida PDA gi Chairman MLA T Mangibabu IMC की चेयरपर्सन ए निमाई शर्मा पोंगनफम पाउचे की एडिटर ए रोबिंद्रो शर्मा संगाई एक्सप्रेस की एडिटर खोगेंद्रो खोंग्राम सुसरुक याखी केदोना थौरम असिगा मरी लेनेना पुथोकपा सोवेनर अमसु चीफ गेस्ट न फोंखी लेट गौराहरी हिट्स बनाना की अवार्ड फंगलखरबा केदोगी सोइबम मनितोंदा इमा इबल सिंगना खुदोल पोट पिदुना इकाई खुमनखी थबक फबम मियोय अहुमदसु मना मथुम पीखी Deputy Chief Minister Gakhangam na lamdam masida laiba miyoi sing aina maheli haina napal amaga loinana hingbal lamdam amani matam amada subagi hainabi leiramdrabasu haujikti fazana leire aikhoigi leizariba mahosagi oiba lan kya asi pak sanna miyam khanghanaba honabatai nattaba ubai sijanaduna sel tanbagi mahuta isana sujaduna nungaiba imung amadi afaba khunai ama ohenbata mateng oigani Ima Iben Singna su kedona honariba sida achoba mating pangbiduna ima singna aikhoi leiri haibadu lepiu haurakliba naha singna sunom bagi hainabida mai onsilakliba si chawkhat mai kaida lakpagi khudam amani haiki pai pasing alaman gairo singna thamamba sarong churon kaya ge ma ni thamamba aikhoi phasaba aikhoi pride unity dignity level
ꯑꯩꯈꯣꯏ ꯃꯤꯑꯣꯏꯕꯈꯩꯁꯦ ꯑꯃꯅꯤ ꯑꯃꯠꯇꯅꯤ ꯍꯥꯏꯕ ꯏꯀ꯭ꯋꯤꯇꯤꯗ ꯊꯥꯖꯕ ꯏꯀ꯭ꯋꯥꯂꯤꯇꯤꯗ ꯊꯥꯖꯕ ꯃꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯤ ꯑꯦꯛꯁꯄꯥꯟꯁꯟ ꯑꯥꯏꯗꯤꯌꯥꯁꯦ ꯑꯦꯛꯁꯄꯥꯟ ꯇꯧꯕ ꯃꯦꯇꯔꯤꯌꯦꯜꯂꯤ ꯐꯤꯂꯣꯁꯣꯐꯤꯀꯦꯜꯂꯤ ideologically pathok thandokpase mathau tare marwaduna ekoi punamak madu wakil tarisi hajar Government ki maikaidagi lawmi singda minamba tawdana malemda Manipur gi kokun masak thokna puthokna ba district ki khwaidagi kokun puthokpada lupa lising manga mana piragani haina Sericulture Minister Govindas Konthaujamna phongdokli Sericulture Department sinduna sangai patta leiba Manipur Sericulture Management Complex ta ngasidagi numit mari chathagada ba Buyer samasung seller meet hogdopagi thoramda minister na wafam nasi phongdokhibani thoram asida Sericulture gi principal secretary Lakher director Waikhom Ibol susaruk yakhi meet asida kokun puthokliba farmer kyana saruk yari Imphal West district na kokun kg lising ani ga chahum puthoktuna khwaidagi mangjil thari minister na makha taraduna karigumba posagama magul laina yamna puthokpa haibasi lawmi singi achoba thodang lei lawmi singi khudong sadaba sing Jingnaba laitana haibiyu Manipur gi kokun atai malem gi leibak singdagi hena magul laina puthokpa ngamnana ba honaminasi haiki Farmer can directly approach the bureau department da akhoi approach the bureau principal secretary then approach the bureau director then approach the bureau karigumba akhoi official singna ai right to biraktraba ai demand da thausa biraktraba kai nor kanda farmer singna demand to bira posi ngi jana schemes implement tamunaba karan abagi damakta taropane koi district kudimaki the best farmers in se koi identify tawragani makoi da just encouragement oina koi token 5000 ki token sama makoi every district in se koi kwaide ki hena mahum puthokpa farmers in se koi piba hadana koi principal secretary director koi hum tumaina khana jabani Sericulture Director Waikhom Ibohalna puthokliba kokon sing karamna yongadabagi haibagi nungnangba leiribasi kokhanaba mit asi pangthokpani state asida hanadagi hena kokun puthokpa ngamle haiki Production si hanadagi di hekale hanagi puthomba district the puthomba kakungi sangdu tongan ba khoi race makal sing se double hybrid are bivoltine are khoi lamdam jigi oiba leimarel suma mayam singje tongan ma churam ubiramone masisida puthoraiba district the puthoraiba kakunse hoji nasi yam fajare hekale Imphal West ta sundagi khoi kg chahum ngasi ji puthokpa ngamni na plan tormodo lising ma hengrezi so this is a very surprise Haukiba April gi tang amadagi KCP MC na thingbadagi tampakta leiba mission school sing thonglonduna leirakpadu ngasidagi mama mapa transporter sing amadi desamna Catholic school sing thong hangduna lairik tamba hauragani haina yanaba puraktuna warep laure haina ngarang amadi ngasi media da phongdora khrabasu Catholic school ayamba ningtina school hangduna lairik tamna khide ISTV news na Nirmalaba St. Joseph Little Flower Catholic School sing chatuna yengsilubada desamgi miwi sing na chatuna school sing thong hanghanki mafamaduda desamgi thomi sing na sangduna lainaki amarumda mama mapa sing na angang sing school da thinaraklabasu school authority na matam chana thong hanglamde haina ISTV news ta phongdoraki school kharadadi mahiroi sing mama mapa sing na thinaraklabasu class tawkhide Nirmalaba School gi authority na phongdorakpada school thingjalakli ba kangbuga chapchana yasinaba ama puraktriba fawadi school hangduna class tawuda khudong sakhiroi haina phongdoraki Exactly, so far there is no written paper or in demand letter, something like that. Only what we know is from the newspapers that Catholic schools should give 15% of the free education. But their demand is not raised up timely. It is raised up only after session has started. If they have demanded before session has started, we could have considered that demand in time. But at the mid-session, as they are putting such demand, as all after admission process had been over, we are in a dilemma that we cannot consider this time. If possible, next year there may be a chance, even it may not be 15%. We may reduce a bit or there may be some consideration, but at the mid-session, after all admission process is over,
we cannot what to say make their satisfaction. Amaromda Desamgi Vice President Arambam Thoithoina Fongarakpada Khongjang asi KCP MC gi mayokta changsin banate Tungi Yumbirel Oigadaba Mahiroi Kunaibu Kanana Balokhapat Thorangni Mama Mapa Singna Mahiroi Singh School da Thabiraklo Yanaba Puruktriba Fawa Desamgi Thomi Singh Numit Khudingi Sangani Haiki अकोई केसीबी एमसी दा देसामगी साइट के हाइजनिंग मामना मसी तसेन केसीबी एमसी दा मसी सिंगर गा तौजब नते मसी दी अकोई तुंगी युबियो गे दबा अकोई मैरोई सी तगाई फदना कंदे यादबदगी अमदी लेबा म सपोर्ट सोसाइटी म सपोर्ट पाइजी एजुकेशन याउदती यादबने मसी तगाई फदना अकोई न मसी मस इंपोर्टेंट है हाइदे दरगा वे बने न खल्ला कांदा अकोई की लाइक तमना बा वारे पसे लोगसे बने यारु का लाइक तम हनबगी कनो से आवन बिजबने हाइ तारे अदो मसी दा अकोई न नकोई दा सिंगना बनी न कनो तो बनि ना खन बजु तौबिदना बा देसामगी की अपील तौजे अरुगा लोइना लोइना मणिपुर लेरिबा गार्जन फुसमुंगनासु हाय दिग्याउना मपुंग फाना अखोगी स्कूल सिंगा मिशन मरोइना मिशन स्कूल सिंगा अखोगी मैरोजिंग थाबिरकना माना देसामगी साइड की अरुगा अपील तौजे Mission School Singda KCP MC Nathing Bathamduna Mahiroi Singi Academic Career Mangba Yabagi Phibam Lagliba Asida MSUgi Volunteer Singna Lagliba April gi tang kunithoi dagi Human Chem Semduna Hena Akanba Mongda Ngak Senbagi Thabak Satharagani Hairi MSU Mayai Loishang da Pangthokiba Paugi Mifam Amada Union gi President Sanasam Subhash Chandrana Chada Tara Manga Reservation gi Wafam Mission School Singi Mathakta Thamliba Asti Atopa School Singda Su Tawram Labadi Miyamna Yaram Labasu Yai Hiramasiga Mari Lainana School Tingliba Lupta Su Appeal Tawbal Laikre Adubu Positive Oiba Response Phangdabadagi Mahiroi Singi Yenglaga School Ngakpagi Khongthang Ase Lokhalakpani Masida Kanagumba Lup Natraga Lanai Nungainadabagi Wafam Laite Taliba Demand Ase School Singi Session Houdringaida Tawram Labadi Fagadabani Lup na Lauriba Khongthang Nauna Yengsin Biu Atopa Lambi ama Thiduna Wari Sanabiu School Tingbagi Thabak Handok Piduna Mahi Tamada Aki Akhang Thohan Bidana ba Appeal Tawri Pe Apringi Tangkuma Thuki Manungda Hangragadi MSU gi volunteer sing MSU gi thomi singna we human chen chemlaga hariba school sing singak laga Mahiroi sing asi ningtamna like tamak phangani habagi Khongthang adu we amka hena chachin jaraga hariba Apringi Tangkuni thoidagi hariba school sing asida MSU gi volunteer sina ngak selaka daida we like tamalagani Little Flower School gi Parents Singi Apun Bami Phamamana School Asigi Parents Singi Association am Same Kri TS Premanandabu President RK Ranjanbu Secretary General Oina Khankri Nasigi Mifamaduna Hauzik Oirakli ba Fibam Yenglaga Hayeng April gi Tang Kunmathoida Parent amasung Mahiroi Sing School Hour Ayuki Pung Nipan Fawgi Manungda School Yorokna Bakhangali Ngasi dagi Catholic School Singda Normal Class Hauriba Asida Kunai Asiga Section Kudimagna Ngaklau PBU School gi Mahiroi Sing Oja Sing Van Association amadi School Authority na achetpa daita lobiduna Mahiroi Sing bu Mahai Tambina ba Catholic School Local Guardian Association amasung Parent Teacher Association Catholic School Kanchipur na appeal tawri Yelhomi Singi Fangpam Thokpa Hak Right to Equal Education amadi Right to Compulsory Free Education gi Mayokta Catholic Educational Society Manipurna Mahiroi Khunai gi Marakta Lairiba Student Body Kharabu Hidak Thaduna Pressure Tactics Satharakpasi KCP MC amadi Yawal Lalhogi Chaitheng Nanglaba Sotharaba Lebak Miyamna Angakpa Phawi Haidi Lubasigi Information and Publicity Secretary Paikhom Pamaitegi Jerolamana Lupki Operation Mangal Bu Counter Tarakpa Sing Pro Capitalist ni India Lenga ki Chain System da Khunai Asi Thukibana Ngasisu Yelhomi Singi Oirakliba Phiba Mamadi Fangpham Thokpa Hakpu Kanana Su Khantharuba Laitana Catholic Mission School Singi Mahiroi Lising Taranithoi Chahum Kunteret ki Oiba Right to Education Fangalu Haina Lebak Miyam Maraktigi Makhau Pongna Laurekli Ningtam Yawal Lalhogi Sapuna Sokhauraba Yelhomi Miroi Sing Masak Khangde Akutpada Lairabadu Atongbada Lairiba Yawal Lalho Lalonba Sing Amasung MLA Minister Singi Bridge Organization Singdi Catholic School Singi Admission Quota da Pangthari Mahiroi Luchingba Sing Yelhomi Kanbagi Kholau Kaukhiduna Admission Quota gi Langa Thuri KCP MC na International Covenant on Economic, Social and Cultural Rights ki Article 13 Clause A amadi Convention on Right of the Child Lisingamagan Marifu Mapangi Article Kunipan Section 1 Clause A B na piriba haksing matam chupada ikai khumnagani amadi lubasina lairiba makhai yawlok ki khenaba thamdana sotha horaba khudima Right to Compulsory Free Education fanghanba haibasi amata ngairaba pandamni lebak miyam khangna Principal Negotiation
element laina numit mangani fawagi manungda mission school singna mairoi singi lup mayam yauna faminaduna warushin purakpada lupna ikai khumnagani lupna thamniba pandam asi fangnana ba lup asigi araiba pangal puthoktuna mission school singa mari lainaba educational trader singi mathakta warak lagani hairi pauge marakta naten ba break amatang lawjai amuka nataram noksari Chingi mafam singda lairiba sarkar ge school kaya ge oza kharana mafam aduda chatuna mahiroi sing larik takpi bagi mahuta mafam aduda lairiba mioi sing nek tuna makhoi gi mahuta larik takhan bagi thong kya ngasi sulep tana chathari Tamelong district ki manung sanba Taushem sub division gi Langnong khulda lairiba Langnong primary school da SSA gi oza ebi Senapati district tagi TA Serau amasung Langol tarungdagi P Rangailu Hairibi Oza Nupi Ani Asi Ing Listing Aniga Taramathoidagi Mafamadu the posting Laki Makoina Mafamadu da Mairoi Sing Larik Takpi Bagi Mahuta Makoigi Mahut Sinduna Lokelgi Mioi Ani Oza Ohenduna Thamle Hairi Masigi Matangda Khulgi Chairman Pala Singchitna Fongdorakpada Makoyani na Mafamadu Laktuna Larik Takpada Kudong Saruidaba Laibadagi Khulgi Mioi Singatana Duna Mafam Adudagi Lokelgi Mioi Ani Nektuna Makoida Tha Khudingi Lupali Sing Mari Mari Oza Ani Asin Piba Haina Yanaduna Lakpadu Oza Oibi Serona Mahaki Mahut Oiriba Mioi aduda yanaki basen pham pirak khidre hairi ngasi fawba mahak masak udre khunja singna mari leinaba JEO da wakalabasu karishu kanaba fangdre mahaki mohut sinduna school asida oza oiriba mioi aduda khulna paisa khaigat naraga mahak na pigida basen pham sing piragani tha ama fawgi manungda oza ase laktrabadi school thong longsilagani haina fongdorakhi Dia saya orang yang mahu lepas saya, aku pergi ngasih pau di telok pun lebih itu dah 2012 lagi 2015 lagi. Ada mah run oleh sekolah pura, ada mah tempat saya. Jadi dia saya orang nak Peter di June ni ada koi authority lah. Ini upaya tu orang mah gitu dia. Mana dia hena. Apa dia dah. Kendragi MLA ki khonbong Newmai na Fongdorakpada Oja Singna posting tariba mafamda lakningdaba amadi makhoigi mahut siliba mioidasu paisa piningdriba se angakpa poi SSA gi Oja Sing contract ni haiba ningsingba fai haina Fongdoraki Satra asuk yamba chama hena leiba asira Oja wali bise yamba khande kana uba tablan su haibu jeribam asirwada leiba SSA gi Oja Hawa super mampu milih, itu dah minggu pirapio. Magi minggu orang minister lecturer, asin nupi je, asin nupa je, asin oja je, lalu dah thabi orang thabi. Chaiwala Machubna Chatharpa Manipur Fire Service Day gi thoram ngasi lotion kre Fire Service Headquarter Imphal da pangthokiba lotion mi gi thoram aduda Director K Sandramani amadi atai official singna saruk yakhi thoram aduga mari leinana Fire Service Awareness da makok mathang tarakhraba Thobal gi Sub Officer W Rona Moirangi Sub Officer CS Ranjit Kumar Moregi W Ranjit amadi Ukrul Senapati Chandel amadi Imphal gi official kyada Director Chandramani na certificate yanthoki Director Chandramani na miyam da maihau langpoktagi karam na ngakthokani haina Fire Service ki official singna mamutta na miyam da khanghanbana haujikti mai chakle haina pau pirakpagi chang hanthare Department asina angamba thakta miyam gi seba tawgani haiki haiba chai ahum mari gi train chida division way train chi Ini juga aku ini department ini pick up manpower segi labor, aku ini honor zaman, aku ini dedication to the society, asigi bahi ini hanya ini lebih ini manpower wajah gaji punya masih kau tunggu duty ni, hari masih kalau kita di tobiu, lalu hantar tu yang hantar tobi. Haukiba April ki tang tara nipan ki numidang da kaisam thong longjam lerak maya da rice mill yauna maina chakraba imung manung da kendra sida leiba maibam joy kishona seng yauna sel gi mating pikre Longjam Lerak Development Club amadi Longjam Lerak ki maira paibi kya susaruk yakhi Kanglei Indigenous Martial Art and Cultural Society ki marks na chahi khuding sinba mari suba Festival of Thang ta thoram lagliba tha asigi tang kun humdoi dagina kun manga fawba pangthok lagani hairi tharamadung mari leinana tongan ba mioi tara da pigidaba award singi mingsu laukthokle hairi mana sing adudi huyan langjang sathauba manana Laikhidraba thang tagi saknai rabu oza kongpal chanam laikai dagi laitan them heramon maitai da piragani Pauna Ningsing Sintak Manana Oza Guru Mayung Gor Kishore Madi Saike Am Nodia Mangang the Piragani
Jingu Maichau Apoinana Ningsing Manana Sarang Tem Nimaichan Sagol Sem Yaikomba Konsam Jiten Mangang Maibam Dinishor Maitai Mayang Lambam Iwo Choba Maitai the Piragani Hairi Loinana Kongjom Landing Sing Sintak Manadi Festival Asikilushinba April Gitang Kunmanga da Kudaki Oina Kalaga Piragani Hairi All Manipur United Clubs Association Amuko Amadi All Jiribam United Clubs Association Sinduna Numit Humni Chathagadaba Youth Leadership Residential K Mama Jiribam Higher Secondary School Gi Auditorium da Haukre Hautopagi Thoramda Zananeta Irabot Memorial Trust Jiribam Gi President O Mangi Maitai All Jiribam United Clubs Association Gi President M Maipaksana Mangang Amuko Gi President Dr. Y Mani Kuman Ziri College Ki Principal Dr. N Bijoy Susaruk Yaki Amuko Gi President Dr. Y Mani Kuman na Chahi Tara Humdoidagi na Kunmanga Fawada Lairiba Naha Singh Asi Tungi Aphabal Lambida Puraknaba Pandamda Ngasi Kemasi Pangthokpani Chahi Matang Asi Isagi Career Semhogadabani Aphaba Khunai Ama Sem Naba Naha Singhna Atan Bahaiba Posagasi Thadokadabani Matangi Mamal Khangna Aphabami Amamam Oinana Buhonagadabani Haiki BJP Manipur Pradesh के प्रेसिडेंट थाउनावजम चावबना नंबोल कैथेल की फिबम यंगसिनख्रे खोंगचदा सिदा तेज चावबना मणिपुर दा लैरिबा कैथेल सिंगी मरकता ख्वाइदगी अरिबा कैथेल अमा ओइरिबा नंबोल कैथेल बुरी कैथेल हायरगा सुखंगनबा से म्युनिसिपालिटी ओइद्रिङैदगी ओइरंबा फिबम अदुदगी ngasi अहोंबा लैट्री गवर्नमेंट असिना कैथेल असिबु हन्ना फाव यंगसिनदे मणिपुर की मफम क्यादा कैथेल क्या अमा साख्रे अवांगलोमदा बाबू कैथेल कना अमतना काबिदबदगी सा सन कुंदुना लेरे मोइरांग कैथेल अमदी चुराचांदपुर कैथेल लेट्रिङैदगी सेमलमलबा नाला हौजिक फावबा सेमदना लेरी कैथेल सेमनबा थादरक सेनफम सिंह एमएलए अमदी कांग्रेस के काउंसिलर सिंहना मानदुना चाथोखरे नंबोल मखाना नाला इसिंग थादरक यारोय हाइना थिंगतखरे पम सिजनदुना कयाम कोइने इसिंग चिंखटपा यागनी नोमगी चरा तांदुना हिंगलिबा इमा इबेन सिंगना थेंगनरिबा अवाबसी सरकारना उबिदे कैथेल असिगे अकोइबदा अफबा टॉयलेट सादे म्युनिसिपल एरिया सिदा फंगलंबा टोटी इसिंग हौजिक फंगद्रे एमएलए ना टोटी इसिंग थक्त्रबसु याय पुखरी मचा अमा तौरगा लोइरे हाइबा ngamle पालिबा सरकार असि इमा इबेन सिंगी मायोक्ता लैबा सरकार ओइरे मियाम चंगदुना परा तंबिबगी मतम यौरे हाइखी कांग्रेस के सरकार श्री लोकेन सुकारिबा श्री इबोबीन सुबसिदा साग्रे कैथेन मयाम मणिपुर की थवालोमदा बाबू बाजार कनामत कादबा हुईन कुंद लेबम फम करोड़ क्या चंग सारे साग्रे सोमदसु मोइरांग बाजार नारांग लेबनी बुरी बाजार लेबु मतमदा मोइरांग बाजार लेरमदे चुराचांदपुर भाव लेरमद्रीबनी असुगुंबा लीरबा बाजार सिदा इमा इबेन कयान कारिबसिदा चही 15 की मांगदगी हौना नाला सेमबदगी सेमगिद्रे थादरेबा पैसा पुनमगदो इनौबगी ममिंगदा मागे अकाउंट हापचले थबक अमतंग सुबदा काउंसिलर सिंगसिना इओ लेरिबना सुबा ngamdre हौजिक ठिकादारदुगी नामादा लोरगा मागी चेक मना इरेगा लौरी All Manipur Women's Voluntary Association gi Lairen Kabi Unit Hangdokre Laitan Them Ranjanabu Unit Asigi President Amasung Nongmai Them Mani Laimabu General Secretary Oina Khankre Manipur Police Constable Nupagi Return Test ki Fal Mamang Chahi gi December Faw gi Manung da Haidok Pinaba Memorandum Pisan Khrabasu ngasi Fawba Haidok Tana Lairiba si Lagriba April gi Tang Kun Manga Faw gi Manung da Haidok Trabadi Tang Kun Taretagina Pung Nifunipangi Bantauragani Haina All Manipur Police Constable Men Lising Aniga Tara Humdogi Base na Fungdukli United Writers Forum Manipur gi Kabi Ratna Award Lising Aniga Tara Mari Saknai Rabai ba Dr. Ranjit Mangang da Pirigani Hairi Mahang na matam sangna Literature Chokhodnaba Honabagi Damak Mana Asipi Gidabani Hairi Joint Director District Veterinary Office Sandel Amasung Project Officer ICDP Porompat Imphal ga punna khusam naduna artificial insemination gi matangda awareness program ama funal Sambum Khul Community Hall da ngarang pangthokre thorom asida khul gi chairman ke Kondum Maring Joint Director District Veterinary Office Sandel Dr. W Ibom Sasu Saruk Yakhi Manipuri Isai Loan Literature Amadi Culture Gilamda Achoba Thodang Loramba Laikhidraba B Jayanta Kumar Sarmana Iba Sana Laibak Manipur Haina Saihoba Isai Asibu Apunba Manipuri Matam Isai Kanglup Amigna Manipur State Anthem Ohanna Ba Government Taksin Kibu Wafam Patriotic Writers Forum Manipur Nasu Sogatli
isai asimak furup kayana punna khundaminari ba Manipur ge saktam ngakpada achauba inward piba isai ni Manipur government na khana biduna state anthem ohenbina taksille marakthana naten ba break amagam luxury amuka na taram luxury ngasi Imphal City Commando Unit ki kangpuna pauna kaithel amadi nupa kaithel lambida thiba humagi thabak sathakre miyoi kya saktak che yaubra haina amamamta oina check tawki jingnaba miyoi tara manga makhatana makhoi gi mari makhong khangdoknaba city police ta sinakre Home Film Manipur gi mapok kumon thoram amasung Home Films na puthokadaba film ahum inamma sungke kedana fazabi amadi tumin gi Ira Thoni Thoram Porompa Thawan Thabalekai de Leba Wahengbam Basantegi Yum the Pangthokre Thoram Maduda Ketrigao Kendrigi Hana MLA Oiramba Thangzam Nandikishore Langthabal Kendrigi Jila Parisad member Ronel Sagosham Film Forum Manipurgi Chairman L Surjakanta Madi Senior Director Dia Khwarak Pamna Maruiba Musing Oina Saruk Yaki Thoram Aduga Mari Lainana Senior Director Guilds के President Prafulona ngasi Manipur da film industry asina lamdam asiga sel thungi fibam fagathan bada achoba thodang lauri hena mapung faba industry ama ohenna ba Senior Director Guilds na akhanna ba report ama sembaga loinana anauba chana pathap ama semduna madugi makhada film puthoktuna national ki thakta pukhatna ba hona bada mayam pun saruk yamina si haiki Manipur film ki budget chilena nyama pili infection director na kedore director studio ka kaya film banana haya aipuna every direction ko banana studio ko banana ya lawe ka mani di ma pa ni director system ta usi ka ni adu senior directors in la mano ni ko 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 ya ni ko ko so sa ko ya ka ni mano ka ya ma shi ko ya ai ko shi pa na ya all Manipuri macam seperti karawan saya, karawan itu karena orang sangat macam itu jasa cerita dia mesti kita yang orang masih hampir orang sih masih kamera macam People's Museum Kakching gi Director Mayang Lambang Gaurachandrani iba Kakching Harauba haina iba lairik ama ngarang Kakching makha laikai naudam parengi holda phongkhre thorom asida Kakching Kendri gi MLA Y Surchandra Resource Forum Manipur ki President Nauribam Indramani Dr. Makhon Mani Mongsaba Susaruk Yaki Heritage Convent Service Owners Association ki ahanba mapok kumon ga mari leinana ngasi Mongsangai de leba Oles Home da ahal singidama cheng hawai chengwai chana thakna ba polam sing mating pikre Luk ki President N December na ngasi chahi khudingi pangthokadaba thoram asiga mari leinana Children Home yauna awa ana taraba singya mating oinana ba khudol pot tambani haiki Kada Lamding Cherapur Unit Hangdokre Unit Asigi President Oina Nongmaithem Gambhini General Secretary Oina Sarokhaibam Ongbi Ibe Chabuk Khankre Sanabagi Paulo Birasi भारत के अवांग नोंपोकता किक बॉक्सिंग चौखट हन्नब खक्त नतना तोंगान बा मार्शल आर्ट्स के मसाना सिंहेना चौखटनबा अदिंगिरी मालिगांव गुवाहाटी दलुपा करोड़ 33 चंगना मल्टीफेसेट मार्शल आर्ट्स कॉम्प्लेक्स हाननब थौरांग लैरे हाइना नॉर्थ ईस्ट एसोसिएशन ऑफ किक बॉक्सिंग ऑर्गेनाइजेशन के प्रेसिडेंट एम.के. प्रेसो सिमरेना फंगदोखरे हिरमसिगी मतंगदा पाउमी सिंगा उनबा अमा खुमल लंपाक यूथ हॉस्टल दा पांगथोखरे थरमसिदा ऑर्गेनाइजेशन अस्तिगी जनरल सेक्रेटरी विश्वजित काकोटी किक बॉक्सिंग एसोसिएशन of Manipur gi working president L Umakanta Madi North East Association of Kickboxing Organization gi working president S Umakanta Susaruk Yaki Preso Simarena Makhatana Fungdo Kibada journalist yauna sports ka mari leinaba sports promoter da piba Krira Ratna Award sports kickboxing promoter da piba Krira Heroti Award sports journalists coverage da piba Krira District Award कोसेस सिंह द पीबा क्रीड़ा पंडित अवार्ड मंगा चाही असिदगी पीरगनी असमा मदी सिक्किम द पांगथोखिबा नॉर्थ ईस्ट इंडिया चैंपियनशिप पांगथोखरबा मतुंगदा अहुमलक सुबा चैंपियनशिप मणिपुर द पांगथोखलगनी ऑर्गेनाइजेशन असिना लौखलकलिबा खोंगथांग असे नॉर्थ ईस्ट द किक बॉक्सिंग अमदी मार्शल आर्ट्स के अफबा सानरोय सिंह हेना पुथोकनबगी पांदमदा लौखटपनि हाइखी So this awardees will be selected by panel of committee consists of 7 committee members from each and every states, one each. They will
discuss. They will find out the best, promoters and given the award. Maklang da chathariba first Maklang Mahadeva Village Open Volleyball Tournament ki ngasi sanakiba match ta HYDCCL Haikruzamna MYDC Maklang bu point kunmathoi kunmanga tramapan kunmanga taranipan amadi kunmanga tramanga set ahum amada maithiba piduna quarter final changkre. Sawongbung Students Club na sinduna Sawongbung Student Club ground da team taranithoi na group mari thokna khaidoktuna chathariba Nipan Suba Inter Sawongbung Invitation Football Tournament ki ngasi sanakiba ahanba match ta SSYC Team B Sairemna SSC Team B Sawongbung bu goal ani amada amadi ani suba match ki sanakiba match ta PSA Nungoina SSC Team A Sawongbung bu goal ani sinoda maithiba pikre. Mathang thagi megi tang kunhumdoi dagina kuntaruk phauba Tamil Nadu gi Kanyakumari da pangthokadoriba Taragani Suba Sub Junior National Sempak Takraw Championship ta saruk yanana ba Manipur team gi nupi macha hockey sanaroi manga nupa macha taranithoi amadi official mari khankre Khallaba Singh tha asigi ta kunithoi gi ayuk pung nipan tabada SWC Hiang Lamda residential coaching camp taunana bagidamak team official da report tawgadabani hairi. All Manipur Bodybuilding and Fitness Association na Thadorak Pachirol gi matung ina association asida register tauraba bodybuilder singi transfer nauna register amadi affiliation taurana ba tha asigi tang kuntaruk fau gi manungda association asigi office da lakna ba association asigi publicity secretary O Prem Kumar na Thadorak Pachirol amana khangalagli tha asigi tang kundagi na kunmapan fau ba UP gi Sci-Fi Itawahada Pangthokadoriba mga suba hockey India Senior Women's National Hockey Championship ta saruk yanana ba Manipur team gi hockey sanaroi tarataru amadi official amakhankre tha sigi tang kuntaruk tagi mathang thagi megi tang mga fauba Satisgarh gi Rajangaon da pangthokadoriba mga suba hockey India Junior Women National Hockey Championship ta saruk yanana ba Manipur team gi official ani amadi sanaroi taranipan khankre tha sigitang kunipan gi mathang thagi megitang ani fauba Salam Juvenile Club ground da first state level junior boys volleyball tournament pangthoklagani saruk yaningba club organization amadi association singna admission fee lupa chonga ga loinana tha sigitang kunmanga faugi manungda entry form thazilakadabani hairi. Manipur Archery Association gi new affiliation renewal affiliation amasung transfer of archers singi matam lepkhre akuppa marol association asitigi khanglaba yagani hairi ngasigi ai ngasagi pau pizari ICAR lamfel patagi fangba paugi matungina ngasigi khwaidigi saba degree celsius kunhumdoi dasmik taret khwaidigi ingba degree celsius tarat taret nungsite yauba ising manilgi chang ayukta chada Marifudra Mathoi Nungtildana Chada Marifunipan Nungjugi Chang millimeter ani dasmik amani Loiselak pada marui bapau amuka na pizari Manipur da bird flu muthat na bohona pada miyam na angam bateng bang PBU haiduna veterinary and animal husbandry gi director Dr. N Rajendra na phongdokre Thabak subagi hainabi thamduna chilau thidana thabak surabadi mapandagi lagriba miyoi sing supham nompham leitaduna adumak chacha khagadabani haina deputy chief minister ga khangam na phongdokre amadi district amamamda khwaidagi yamna kokun puthokpa ngamba farmer da lupa listing manga mana piagani haina agriculture minister Govindas Ponthongjomna lauthokre ISTV na pizza pau matang stele zare mineng tabiru punamapu amukan akrumzari